Mapuroiba hatpi nupi ama phare haire Mapuroiba hatpane habi nupi ama lamfel police ki timna phaba ngamle haire mi hatpagi maral da phare bi nupi atu gi mamingna afi makang sahi kunthra ga mari kowi okru gi sobaw biles tagini haire police tagi phangwa paw na hai afi makang na mahaki Mapuroiba Ritesh Kumar Magarbu sahi asigi haukiba me thada lamfel police station gi manung chanba sungmei rong da leiba asan ba yum ma da hat ki bane thoktok tu ga mari leina na police station asina case ama lokholaga chatharakpa investigation gi manung channa miat asida senari be afi makang phaki bani haire pharabi afi makang duty magistrate Imphal ke court puthokduna numit mangani police custody da remand lautaduna makha taba investigation chathari haire kuki lal hawa mari phare nongmai kyamarum su phagale haire Surshanpur district ta police na Assam Rifles ka pullaga laijang amasung songpi village ki marakta laiba mafam singda koisinduna thiba humbugi thabak chathabada miyoi mari khulai kyamarum ga loina na phare haire pharawa miyoi singa dudi Surshanpur ki toibong village tagi dauzai thang allies jaipu sahi nipuni thoi apokpa nekholam mata village tagi kamilen sahi kuthra ga mari apokpa lamkhogin headquarters bank dagi malsom sahi kun apokpa hethang amasung toljang village tagi thangsiam haukip sahi kun tare apokpa kamthang haukip ne haide mokoi dagi phagat ki bakolai singa dudi MA1 MK1 assault rifle amasung magazine airgun ama 7.62 mm SLR amade magazine nipan 5.56 mm cartridge traumdoi AK cartridge manga 5.56 mm cartridge ani 12 bore gun ama .32 cartridge ama .22 magazine ama amasung cartridge amani makhoi dagi car ama recover toba ngam ki haide loina na police na thodo asigi matang da case ama arrest tawkhre haide prime minister gi nakong da Manipur gi muhutta Karina Kapur oina tar male haina congress na phongdokhre tongan be issue kaya lebak asida thonglinge cheraga sida prime minister Narendra Modi na parliament session yaudana leithokiba ase laibak thibani haina congress party na maral sikre ngarang Bollywood ki sagnaraba Kapur family na prime minister Narendra Modi unaduna Raj Kapur film festival sarugyana ba baton torumki sahi ama helaglaba Manipur da tholba irang asiga mari lena na prime minister Manipur salu haina congress party na lauduna lakle dubu prime minister gi nakong dadi Manipur gi muhutta Karina Kapur na tar male haina maral sikibaga loina na Manipur gi irang asina maram oiraga lamdam adong gi miyamna ngasi phawba awama sha khangduna leiriba sida prime minister na Manipur mai kaida mai phawba onsindana leithokliba asi anga ko phawi haina su makhata na phongdoki khongjom war memorial sanei yuneifam olle haire Manipur tourism department gi makhada laiba khongjom war memorial complex mapu pandam ko samanare haina folks gi president TS Manehana paumi singa unabada phongdokre mahana makhata aduna hai puwari ga sakonari ba mafam ase ayuk nungthil matamda pakhang leisabi gi romance tokhom oiba numidang yoroglagana sanei yuneifam oiba tanatana complex asigi manungda mai thanbada sijinari ba battery amadi solar plate sing phawba huran khibana maram oiraga amata leiram khide mafam asibu kannabagi dama folks laikai miyam amadi club singa khusamnaduna committee semlaga counter hangduna yengsinbagi thabak chatharagani hainasu mahana makhata na phongdokhe aingonda amadi lengak ta chairiba sing asumba karino hana thigat piyo karigumba lengak na lalam labadi aibu fasi tawbiyo haina CMP de na phongdokre leibak asigi oina pot ki mamal khwaidagi wangba state asi Manipur na oide haide mamang thagi November tang 13 ta MLA amadi minister singi yumda thomjinduna amang ata thohan kiba thodokta senabani haiba Imphal West district ki Pasoi police station gi manuk channa leiba awang khunau maning lekai dagi masagi chahi 19 sudriba anga ama police na phagat khre haina Manipur police control room na thador ko serol man khangalakle